ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤꯊꯣꯏꯕꯤ ꯑꯔꯣꯏꯕ ꯁꯔꯨꯛ. ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯅꯨꯃꯤꯗꯥꯡꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯋꯥ ꯈꯟꯅꯔꯤ. ꯄ꯭ꯔꯦꯝꯂꯇꯥꯅ, ꯃꯈꯣꯏ ꯄꯄꯥ, ꯑꯩꯒꯤ ꯋꯥꯗꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯍꯥꯟꯅ ꯍꯣꯡꯍꯟꯅꯤꯡꯉꯤ. ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ, ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯕꯨꯡꯉꯣ, ꯏꯀꯥꯏꯔꯨꯅꯨ, ꯏꯆꯥꯁꯤꯗꯤ ꯏꯆꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯣ? ꯔꯣꯍꯤꯠꯇꯨ ꯅꯣꯛꯇ ꯌꯥꯗꯕꯒꯨꯝ ꯅꯣꯛꯇꯨꯅ ꯂꯨꯈꯝꯗꯨꯗ ꯅꯥꯜꯂꯤ. ꯍꯦꯟꯖꯥ ꯃꯇꯧꯗꯨꯗ, ꯄꯄꯥ, ꯗꯗꯥꯒꯤꯗꯤ ꯆꯦꯅꯤꯂꯤꯗꯣ ꯑꯗꯨꯗꯨꯅꯦ. ꯁ꯭ꯌꯥꯝꯀꯨꯃꯥꯔꯁꯨ ꯅꯣꯛꯅ, ꯍꯩꯃ, ꯏꯆꯥꯅꯤꯂꯤ ꯑꯣꯏꯔꯦ. ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯅꯤ. ꯏꯆꯥꯅꯤꯂꯤꯅꯒ ꯌꯥꯗ ꯌꯥꯄꯣꯠꯇꯦꯀꯣ. ꯔꯣꯕꯥꯔꯠꯅ, ꯄꯄꯥ, ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯌꯥ ꯂꯩꯔꯕꯅꯤ. ꯍꯦꯟꯖꯥꯁꯨ ꯈꯨꯕꯥꯛꯀ ꯈꯨꯔꯒ, ꯇꯣ ꯑꯗꯨꯅꯦꯕ. ꯁ꯭ꯌꯥꯝꯀꯨꯃꯥꯔꯁꯨ ꯅꯣꯛꯇꯨꯅ, ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯍꯌꯦꯡ ꯆꯠꯂꯨꯔꯒ ꯃꯥꯡꯒꯣꯜ ꯊꯛꯎꯔꯒꯦ. ꯄꯥꯎ ꯍꯥꯏꯈ꯭ꯔꯣ, ꯑꯊꯨꯕꯤꯗ ꯍꯟꯗꯛ ꯊꯥꯁꯤꯗ ꯍꯧꯅꯕ ꯆꯥꯎꯅ ꯍꯣꯡꯗꯣꯏꯅꯤ, ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯒꯤ. ꯑꯗꯨꯒ ꯏꯆꯥꯕꯦꯝꯒꯤꯅ ꯅꯈꯣꯏ ꯅꯨꯄꯤ ꯀꯅꯥ ꯀꯅꯥꯅꯣ ꯇꯧꯔꯒ ꯀꯨꯊꯤ ꯌꯦꯡꯂꯨꯔꯣ. ꯑꯗꯨꯒ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯕ. ꯀꯨꯏꯅ ꯊꯝꯕꯁꯨ ꯄꯥꯝꯗꯦ. ꯄ꯭ꯔꯦꯝꯂꯇꯥꯒ ꯁꯈꯤꯒꯁꯨ ꯚꯥꯞ ꯇꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯅꯦꯂꯦꯒꯤ ꯌꯨꯝꯗ ꯃꯪꯒꯣꯜ ꯀꯥꯗꯨꯅ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯔꯦ. ꯂꯨꯍꯣꯡꯕꯗꯁꯨ ꯌꯥꯝ ꯊꯨꯅ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ. ꯍꯞꯇꯥ 2 ꯐꯥꯗ꯭ꯔꯦ. ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯆꯥꯎꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯑꯊꯨꯕꯤꯗ ꯍꯣꯡꯂꯕꯁꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯤꯜꯂꯤ. ꯍꯤꯌꯥꯡꯉꯝꯕꯒ ꯍꯦꯟꯖꯥꯒꯒꯤ ꯂꯨꯍꯣꯡꯕꯁꯨ ꯃꯊꯪ ꯊꯥꯒꯤ ꯄꯥꯡꯈꯠꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯣꯡꯅꯕ ꯍꯥꯏꯗꯅ ꯃꯇꯝ ꯂꯦꯞꯂꯤ. ꯍꯤꯌꯥꯡꯉꯝꯕꯒꯤ ꯌꯨꯝꯗꯤ ꯀꯌా ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯇꯧꯗ꯭ꯔꯦ. ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇꯨ ꯔꯪ ꯑꯅꯧꯕ ꯑꯃ ꯍꯥꯏ. ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯒ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯩ. ꯍꯦꯟꯖꯥꯒꯤ ꯌꯨꯝꯗꯨꯁꯨ ꯃꯊꯛ ꯁꯦꯝꯖꯤꯟꯕ ꯂꯣꯏꯗꯕꯗꯨ ꯇꯤꯟ ꯈꯥꯗꯨꯅ ꯐꯖꯅ ꯁꯦꯝꯈ꯭ꯔꯦ. ꯌꯨꯝꯗꯨꯁꯨ ꯔꯪ ꯑꯅꯧꯕ ꯁꯪꯗꯨꯅ. ꯔꯣꯕꯥꯔꯠ ꯅꯦꯂꯤꯗ ꯀꯣꯜ ꯇꯧꯗꯨꯅ, ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠꯇꯣ ꯀꯩꯀꯩ ꯇꯧꯔꯛꯑꯣ ꯍꯥꯏꯅꯣ? ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯇꯧꯔꯣ. ꯑꯗꯣ ꯐꯗꯤ ꯐꯖꯍꯜꯂꯣ. ꯍꯌꯦꯡ ꯃꯤꯅ ꯑꯦꯛꯇ꯭ꯔꯦꯁ ꯅꯦꯂꯤꯒꯤ ꯍꯩꯖꯤꯡꯄꯣꯠꯅꯤ, ꯑꯆꯥꯄꯣꯠꯅꯤ, ꯇꯨ ꯀꯥꯏꯅ ꯊꯤꯅꯒ ꯉꯥꯡꯅꯔꯛꯑꯗꯤ ꯄꯣꯠꯂꯣꯏ ꯁꯦꯠꯂꯁꯨ ꯑꯩꯗꯤ ꯃꯄꯥꯟꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯣꯏꯗꯕꯅꯤ. ꯔꯣꯕꯥꯔꯠꯁꯨ ꯅꯣꯛꯂꯒ, ꯊꯕꯛ ꯈꯔꯁꯨ ꯆꯤꯜꯂꯤ, ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ. ꯍꯣꯏ. ꯍꯩꯖꯤꯡꯄꯣꯠꯇꯨꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯇꯧꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯍꯦꯟꯖꯥꯁꯨ ꯍꯤꯌꯥꯡꯉꯝꯕꯒ ꯄꯥꯎ ꯐꯥꯎꯅꯕ ꯁꯪꯗ꯭ꯔꯕꯅꯤ. ꯃꯃꯥꯒ ꯈꯔ ꯇꯨꯃꯤꯟꯅꯕꯒ ꯅꯨꯃꯤꯗꯥꯡ ꯇꯦꯛꯁ ꯉꯥꯏꯍꯥꯛ ꯊꯥꯅꯔꯒ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯦ. ꯂꯨꯍꯣꯡꯕꯗꯨꯁꯨ ꯐꯖꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯂꯨꯍꯣꯡꯕꯗꯨꯒꯤ ꯃꯇꯥꯡꯗ ꯚꯥꯏꯔꯦꯜ ꯆꯠꯂꯤ. ꯑꯦꯛꯇ꯭ꯔꯦꯁ ꯅꯦꯂꯤꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯨꯅ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯍꯦꯟꯖꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯄꯣꯠꯂꯣꯏ ꯁꯦꯠꯄꯤ ꯂꯥꯛꯇꯨꯅ ꯄꯣꯠꯂꯣꯏ ꯄꯥꯡꯈꯠꯄ ꯂꯣꯏꯈ꯭ꯔꯦ. ꯀꯦꯕꯁꯨ ꯂꯣꯏꯗꯨꯅ ꯄꯣꯠꯂꯣꯏꯗꯨ ꯁꯦꯠꯂꯤ. ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ, ꯁꯛꯇ ꯆꯨꯗ ꯋꯥꯠꯇ꯭ꯔꯕ ꯈꯣꯡꯂꯣꯏ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ, ꯗꯣꯜꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯗꯨꯅ ꯄꯥꯃꯨꯕꯤ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯦ. ꯗꯣꯜꯒꯤ ꯑꯃꯨꯛ ꯌꯩꯔꯛꯄ ꯃꯈꯣꯜꯗ ꯍꯦꯟꯖꯥꯁꯨ ꯃꯤꯍꯨꯜꯗꯨ ꯈꯪꯆꯣꯡ ꯆꯣꯡꯉꯤ. ꯊꯣꯏꯒ ꯗꯤꯂꯤꯂꯥꯒꯁꯨ ꯆꯪꯉꯛꯇꯨꯅ, ꯊꯣꯏꯅ, ꯕꯣꯔ ꯐꯖꯩ ꯍꯥꯏꯅꯍꯧꯔꯤꯁꯤꯗꯤ ꯈꯣꯏ ꯀꯩꯅꯥꯅ ꯑꯃꯨꯛ ꯍꯦꯜꯂꯝꯃꯤꯅꯦ. ꯍꯦꯟꯖꯥꯗꯣ ꯅꯣꯛꯃꯤ ꯇꯧꯋꯦ. ꯗꯤꯂꯤꯂꯥꯅ, ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ, ꯐꯣꯇꯣ ꯀꯥꯞꯁꯦ. ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯀꯥꯞꯄꯤ. ꯆꯞ ꯃꯥꯟꯅꯅ. ꯊꯣꯏꯅ, ꯆꯞ ꯃꯥꯟꯅꯅ ꯆꯦꯜꯂꯤ ꯍꯥꯏꯕꯣ, ꯑꯩꯒꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯂꯨꯍꯣꯡꯗꯧꯕ. ꯍꯦꯟꯖꯥꯅ, ꯀꯔꯝ ꯀꯥꯟ ꯇꯥꯔꯕ? ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯣ ꯑꯗꯨꯗ. ꯋꯥꯠꯂꯤꯅꯦ ꯑꯗꯨꯗꯤ. ꯋꯥꯠꯂꯤ. ꯕꯣꯔꯁꯨ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯍꯦꯛ ꯐꯝꯊꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯩꯅꯥꯁꯨ ꯃꯅꯝꯃ ꯅꯦꯂꯤꯅ ꯃꯈꯨꯠ ꯅꯥꯝꯃ ꯁꯝꯕꯤꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯏ. ꯑꯍꯣꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯦꯡꯖꯈꯤꯕ ꯀꯨꯟꯗꯣꯗꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯥꯈꯤ ꯑꯣꯏꯗꯨꯅ
ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯂꯔꯦ. ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨ ꯑꯃ ꯍꯟꯈꯤ, ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ. ꯏꯅꯝꯁꯦ, ꯏꯃꯥꯁꯤꯅ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯑꯣ ꯍꯥꯏ. ꯍꯦꯟꯖꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯑꯦ. ꯑꯀꯣꯏꯕꯕꯨꯗꯤ ꯍꯧꯖꯔꯤ ꯃꯁꯥꯗꯣ. ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯗꯣ ꯍꯤꯌꯥꯡꯉꯝꯕ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯅꯥꯔꯩ, ꯂꯥꯛꯑꯣ. ꯅꯪ ꯌꯥꯝꯕꯨꯡꯒꯤ ꯅꯥꯀꯟꯗ ꯐꯝꯃꯣ. ꯃꯥ ꯍꯦꯛ ꯂꯣꯏꯕꯒ ꯅꯪ ꯑꯃꯨꯛ ꯆꯥꯅꯕ. ꯍꯦꯟꯖꯥꯁꯨ ꯇꯞꯂꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ. ꯁꯅꯥꯔꯩꯅ, ꯆꯥꯔꯣ. ꯆꯥꯛ ꯈꯔꯒ ꯍꯥꯄꯛꯀꯦ. ꯏꯃꯥꯁꯦ, ꯌꯥꯔꯅꯤ. ꯑꯩ ꯆꯥꯛ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯑꯣꯏꯗꯤꯌꯦ. ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ. ꯑꯗꯨ ꯂꯣꯏꯅ ꯆꯥꯁꯤꯜꯂꯨꯀꯣ. ꯆꯥꯛ ꯇꯣꯛꯂꯕ ꯇꯨꯡ ꯊꯕꯛ ꯌꯥꯎꯒꯦ ꯍꯥꯏꯔꯕꯗꯨ ꯊꯥꯅꯤꯜꯒ ꯁꯅꯥꯔꯩꯒꯅ ꯅꯝꯗꯅ ꯌꯥꯎꯍꯟꯗꯦ. ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯁꯤꯔꯤꯕ ꯁꯅꯥꯔꯤꯛꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯎꯄꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ. ꯇꯟꯖꯥꯗꯨꯗ ꯍꯤꯌꯥꯡꯉꯝꯕꯁꯨ ꯀꯥꯗꯨꯗ ꯆꯪꯉꯛꯏ. ꯊꯣꯡꯗꯨ ꯄꯅꯥ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯆꯪꯉꯛꯏ. ꯃꯁꯥꯗꯨ ꯈꯔ ꯄꯥꯏꯁꯤꯟꯈꯤꯕꯒꯤ ꯍꯩꯔꯪ ꯇꯧꯔꯕꯅꯤ. ꯍꯦꯟꯖꯥꯁꯨ ꯎꯄꯨꯗꯒꯤ ꯈꯨꯗꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯍꯤꯌꯥꯡꯉꯝꯕꯗ ꯄꯤꯔꯛꯏ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯈꯨꯗꯩꯗꯨ ꯂꯧꯗꯨꯅ ꯅꯣꯛꯃꯤ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ. ꯍꯦꯟꯖꯥꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯌꯨꯒ ꯊꯛꯏ ꯃꯥꯜꯂꯤ. ꯅꯨꯡꯉꯥꯏꯅꯤꯗꯅ. ꯋꯥꯍꯩꯁꯤ ꯁꯣꯟꯗꯨꯅ ꯃꯥꯅ ꯇꯧꯔꯝꯕꯗꯨ ꯃꯈꯥ ꯆꯠꯊꯩ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯋꯥꯁꯔꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯁꯨ ꯇꯥꯋꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ. ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯦꯡꯅ ꯇꯥꯔꯨꯔꯕ ꯇꯨꯡ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯀ꯭ꯔꯤꯝ ꯇꯩꯁꯤꯜꯂꯤ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤꯕꯅꯤ. ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄꯗꯨꯗ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯃꯗꯨꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯏ, ꯈꯨꯝꯗꯦ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ, ꯀꯩꯅꯣ ꯁꯥꯎꯔꯤꯗꯨꯕꯣ? ꯍꯦꯟꯖꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯑꯩ ꯌꯨ ꯊꯛꯄ ꯃꯤꯒ ꯀꯧꯅꯗꯦ. ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯗꯨꯅ ꯐꯝ ꯊꯥꯕ ꯍꯧꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯄ꯭ꯔꯤꯇꯨꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯈꯪꯕꯗꯨꯅ ꯅꯣꯛꯃꯤ ꯇꯧꯏ. ꯌꯥꯔꯦꯗ, ꯈꯔ ꯁꯥꯎꯔꯗꯤ. ꯌꯥꯝꯕꯣ, ꯐꯝ ꯊꯥꯕ ꯂꯣꯏꯖꯔꯦ. ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯧꯒꯠꯇꯨꯅ ꯍꯦꯟꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯑꯗꯨꯒ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ. ꯑꯗꯨꯒ ꯇꯞꯅ, ꯅꯤꯡꯉꯥꯏ ꯆꯥꯎꯕ. ꯍꯦꯟꯖꯥ ꯃꯅꯥꯇꯣꯟꯗꯨ ꯃꯦꯟꯁꯤꯟꯗꯨꯅ, ꯑꯁ, ꯌꯥꯝꯕꯣ, ꯍꯩꯅꯗꯦꯕ ꯑꯩ ꯃꯅꯝꯁꯦ. ꯍꯤꯌꯥꯡꯉꯝꯕ ꯇꯞꯅ ꯅꯣꯛꯊꯣꯔꯛꯏ. ꯏꯁ, ꯑꯗꯨꯃꯥꯏ ꯇꯧꯅꯕ꯭ꯔꯥ? ꯍꯦꯟꯖꯥ ꯇꯤꯡꯉꯛ ꯍꯤꯌꯥꯡꯉꯝꯕꯗ ꯌꯦꯡꯂꯛꯏ. ꯌꯥꯝ ꯊꯛꯄ ꯅꯠꯇꯦ, ꯑꯃꯈꯛꯅꯦ. ꯑꯃꯗꯣ ꯌꯨ ꯅꯠꯇ꯭ꯔꯕꯣ? ꯍꯣꯏꯁꯦ, ꯃꯇꯨꯡꯗ ꯊꯛꯑꯔꯣꯏ. ꯍꯦꯟꯖꯥ ꯄꯦꯔꯤ ꯍꯤꯌꯥꯡꯉꯝꯕꯗ ꯌꯦꯡꯗꯨꯅ, ꯑꯩ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯀꯞꯅꯤꯡꯉꯤꯕꯅꯤ, ꯈꯪꯉꯕ? ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯌꯨꯒ ꯊꯛꯑꯒ ꯆꯪꯉꯛꯑꯦ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ. ꯇꯞꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯏ. ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯋꯥꯀꯠꯄ꯭ꯔꯥ? ꯑꯗꯨꯛ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ꯭ꯔꯥ? ꯁꯣꯏꯈ꯭ꯔꯦ, ꯌꯥꯝꯕꯨꯡ ꯁꯣꯏꯈ꯭ꯔꯦ. ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯜꯂꯨꯕꯒꯤ ꯁꯣꯏꯈ꯭ꯔꯦ. ꯋꯥꯍꯩꯁꯤꯡꯗꯨ ꯈꯟꯅ ꯍꯦꯟꯖꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ. ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡ ꯊꯛꯑꯔꯣꯏꯒꯦ. ꯑꯩꯒꯤ ꯕꯦꯝꯅ ꯁꯥꯎꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ. ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯃꯆꯤ ꯂꯦꯡꯗꯦ. ꯕꯦꯝ, 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 ꯀꯩ ꯍꯥꯏꯒꯦ? ꯉꯁꯤꯗꯤ ꯅꯪ ꯌꯥꯝꯕꯨꯡꯁꯦ ꯂꯝ ꯈꯖꯤꯛ ꯍꯦꯟꯖꯒꯦ. ꯍꯦꯟꯖꯥꯗꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯪ ꯁꯥꯒꯠꯂꯛꯏ. ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯃꯥꯒꯤ ꯌꯥꯝꯕꯨꯡꯕꯨ ꯐꯠ ꯏꯟꯊꯣꯛꯇꯨꯅ ꯂꯦꯞꯄꯤ. ꯅꯥꯔꯨꯝꯗꯨꯗ ꯇꯥꯔꯛꯏꯕ ꯃꯁꯝꯗꯨꯁꯨ ꯄꯪꯌꯦꯞꯇ ꯌꯦꯞꯁꯤꯜꯂꯤ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯏ. ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨ ꯇꯞꯅ ꯆꯤꯡꯁꯤꯜꯂꯤ. ꯍꯦꯟꯖꯥꯁꯨ ꯏꯀꯥꯏꯕꯒ ꯀꯩꯒ ꯆꯤꯡꯂꯕ ꯐꯤꯖꯤꯁꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯀꯔꯝꯅ ꯉꯝꯂꯨꯅꯤ? ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯅꯨꯖꯥꯒꯤ ꯃꯄꯣꯛꯅꯤ.
ꯑꯣꯏꯈ꯭ꯔꯦ ꯁꯤꯟꯅꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯅꯥꯔꯩꯅ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯍꯤꯌꯥꯡꯉꯝꯕꯁꯨ ꯈꯣꯏꯁꯥꯎꯅꯅ ꯍꯣ ꯀꯔꯤꯅꯣ ꯑꯩꯕꯨ ꯉꯥꯛꯇ ꯏꯪꯅ ꯂꯩꯒꯦꯀꯣ ꯀꯥꯗ ꯆꯪꯉꯨꯏ ꯄꯣꯊꯥ ꯐꯪꯗꯦ ꯁꯤꯗ ꯂꯩꯔꯦ ꯏꯃꯥꯁꯤꯅ ꯑꯃꯨꯛ ꯅꯠꯇꯦ ꯏꯃꯧ ꯁꯅꯥꯁꯤ ꯆꯥꯎ ꯊꯛꯎ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯊꯦꯝꯗꯅ ꯄꯤꯖꯧ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯣ ꯌꯥꯗꯤꯌꯦ ꯆꯥꯎ ꯌꯥꯗꯦ ꯑꯩ ꯀꯩꯗꯧ ꯁꯤꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯗ ꯀꯥꯈꯠꯂꯛꯑꯦ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟꯄꯥꯟꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯍꯦꯟꯖꯥ ꯃꯈꯣꯡ ꯑꯅꯤꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯤ ꯃꯈꯨꯠꯇꯁꯨ ꯑꯆꯥꯄꯣꯠ ꯄꯥꯏꯔꯤ ꯍꯦꯟꯖꯥ ꯇꯤꯚꯤꯗꯨ ꯌꯦꯡꯗꯨꯅ ꯈꯪꯅ ꯍꯦꯛꯇ ꯅꯣꯛꯂꯛꯏ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯤꯚꯤꯗꯨ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯈ꯭ꯔꯤꯗꯣ ꯀꯔꯤ ꯐꯤꯂꯝꯅꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯌꯥ ꯀꯥꯈ꯭ꯔꯦ ꯆꯍꯤ 10 ꯍꯦꯟꯅ ꯆꯪꯂꯛꯂꯕ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯇꯣꯝ ꯑꯦꯟ ꯖꯦꯔꯤ ꯌꯦꯡꯉꯝꯕꯗꯣ ꯈꯣꯏꯁꯥꯎꯅꯅ ꯇꯥꯕ꯭ꯔꯥ ꯍꯦꯟꯖꯥꯁꯨ ꯊꯋꯥ ꯁꯥꯗ ꯀꯩꯅꯣ ꯇꯥꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯨ ꯂꯥꯎ ꯆꯥꯅꯤꯡꯗꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯐꯤꯕꯝꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈꯤ ꯅꯕꯨꯛꯇꯨꯒ ꯆꯥꯛ ꯆꯥꯅꯕ ꯄꯞ ꯂꯥꯎ ꯍꯦꯟꯖꯥꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯇꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯤ ꯃꯈꯨꯠꯇꯨꯅ ꯃꯕꯨꯛꯇꯨꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯁꯤꯗꯤ ꯌꯥꯝꯕꯨꯡꯅ ꯅꯠꯇ꯭ꯔꯣ ꯑꯩꯅꯔꯣ ꯁꯤꯕꯣ ꯃꯌꯥꯝꯅ ꯀꯪꯅꯔꯤꯕꯁꯤꯗꯒꯤ ꯅꯪꯅ ꯈꯤꯠ ꯍꯦꯜꯂꯦ ꯈꯪꯉꯕ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯔꯖ ꯑꯉꯥꯡ ꯄꯨꯀꯪꯕꯤ ꯍꯦꯟꯖꯥ ꯁꯣꯐꯥꯗꯨꯗꯒꯤ ꯐꯝꯊꯗꯨꯅ ꯀꯞꯊꯣꯔꯛꯏ ꯃꯃꯥ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯄꯨꯀꯪꯕꯤ ꯍꯥꯏ ꯌꯥꯝꯕꯨꯡꯅ ꯅꯪ ꯍꯧꯅꯁꯥꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯅꯨꯡꯁꯤꯕ ꯃꯇꯝ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯇꯥꯏꯝ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕꯅꯤ ꯑꯁꯨꯝꯅꯗꯤ ꯍꯧꯈ꯭ꯔꯦ RK ꯁꯥꯒꯩꯒꯤ ꯃꯄꯥꯔꯤ ꯇꯣꯝꯄꯣꯛ ꯑꯅꯤ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯃꯅꯤꯡ ꯇꯝꯅ ꯉꯥꯜꯂꯔꯦ ꯍꯔꯥꯎ ꯃꯤꯅꯣꯛꯁꯨ ꯇꯝꯂꯔꯦ ꯌꯦꯡꯂꯨ ꯎꯔꯨ ꯈꯨꯗꯤꯡ ꯋꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯃꯄꯥꯔꯤ ꯑꯃꯅ ꯃꯃꯥꯒ ꯃꯄꯥꯒ ꯃꯃꯤꯡ ꯂꯧꯗꯨꯅ ꯅꯨꯡꯁꯤꯅ ꯉꯝꯊꯣꯏꯕ ꯍꯥꯏꯅ ꯊꯣꯜꯂꯔꯦ ꯃꯄꯥꯔꯤ ꯑꯃꯅ ꯃꯌꯥꯝ ꯄꯨꯝꯕꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯊꯣꯏꯍꯦꯟꯕ ꯍꯥꯏꯅ ꯊꯣꯜꯂꯔꯦ ꯊꯥ 3 ꯐꯥꯔꯛꯄꯒꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯆꯥꯛꯎꯝꯕ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗꯨ ꯏꯂꯥꯡ ꯂꯥꯡꯉꯤ ꯃꯔꯛꯁꯤꯗ ꯁꯅꯥꯔꯩꯅ ꯈꯤꯠ ꯍꯦꯟꯈ꯭ꯔꯦ ꯂꯥꯡꯕ ꯃꯁꯨ ꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯅꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯋꯥꯏ ꯍꯥꯏꯕ ꯀꯧꯕꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎꯅꯦ ꯍꯅꯨ ꯊꯪꯗꯀꯣ ꯍꯪꯒꯠꯀ ꯍꯟꯗꯥꯒ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ ꯑꯗꯨꯕꯨ ꯊꯋꯥ ꯁꯥꯗꯦ ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯈꯟꯗꯨꯅ ꯋꯥꯖꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯃꯈꯥꯗꯒꯤ ꯂꯥꯎꯔꯛꯏ ꯁꯅꯥꯔꯩꯅ ꯊꯣꯏꯕꯤ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯤꯅꯦ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯊꯦꯡꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯁꯦ ꯑꯁꯣꯝꯗꯅꯦ ꯀꯩ ꯋꯥꯠꯂꯤꯅ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯍꯦꯟꯖꯥꯅ ꯍꯣꯏ ꯃꯥꯁꯦ ꯂꯣꯏꯔꯦ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯎꯄꯨꯗꯒꯤ ꯐꯩꯖꯣꯝ ꯑꯍꯟꯕ ꯂꯧꯊꯣꯛꯄꯤꯗꯨꯅ ꯁꯦꯠꯄꯤꯔꯤ ꯀꯨꯆꯨ ꯑꯃꯅ ꯃꯃꯥ ꯂꯧꯕꯤ ꯁꯥꯖꯠ ꯂꯤꯆꯠꯇ ꯅꯤꯡꯉꯥꯏꯗ ꯃꯄꯥ ꯂꯧꯕ ꯃꯄꯥꯔꯤ ꯇꯣꯝꯄꯣꯛ ꯑꯅꯤꯗꯨ ꯃꯃꯥꯅ ꯄꯥꯝꯖꯅ ꯈꯟꯗꯨꯅ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝꯗꯨꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯐꯖꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯍꯤꯌꯥꯡꯉꯝꯕ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯃꯦꯝ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯌꯥꯝꯕ ꯀꯗꯥꯏ ꯏꯆꯥ ꯊꯣꯏꯕ ꯃꯄꯝꯒꯤ ꯍꯦꯟꯖꯥ ꯄꯩꯔꯞ ꯌꯦꯡꯉꯛꯇꯨꯅ ꯑꯉꯥꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯛꯀꯅꯨꯀꯣ ꯌꯥꯝꯕ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯈꯟꯅꯔꯛꯑꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯃꯣꯏ ꯏꯍꯦ ꯑꯩꯁꯦ ꯂꯥꯟꯕ ꯇꯥꯔꯕꯣ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯍꯦꯟꯖꯥ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯛꯑꯦ ꯊꯦꯡꯈꯤꯅꯦ ꯌꯥꯝꯕ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯑꯉꯥꯡ ꯑꯃꯃꯝ ꯄꯝꯗꯨꯅ ꯀꯨꯝꯊꯔꯛꯑꯦ ꯅꯤꯡꯊꯦꯝꯅ ꯂꯥꯛꯑꯣ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯈꯨꯠꯇꯨꯅ ꯂꯥꯝꯍꯟꯗꯨꯅ ꯊꯥꯔꯤꯕ ꯐꯛꯇꯨ ꯂꯥꯏꯕꯛ ꯀꯠꯍꯜꯂꯤ ꯑꯗꯨꯒ ꯐꯛꯇꯨꯗ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯎꯞꯄꯤꯗꯨꯅ ꯊꯝꯃꯤ
ꯃꯥꯡꯗꯅ ꯊꯝꯂꯤ ꯁꯅꯥ ꯂꯨꯄꯥ, ꯂꯥꯏꯔꯤꯛ ꯐꯧ ꯀꯌꯥꯅꯆꯤꯡꯕ꯫ ꯍꯦꯟꯖꯥ ꯌꯦꯠ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯧꯗꯨꯅ, "ꯏꯆꯥꯉꯝ, ꯂꯥꯛꯃꯣ ꯂꯥꯛꯃꯣ." ꯍꯤꯌꯥꯡꯉꯝꯕꯁꯨ, "ꯏꯆꯥꯊꯣꯏꯕ, ꯂꯥꯛꯃꯣ." ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯛ-ꯑ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯂꯥꯡꯕ ꯍꯣꯠꯅꯩ꯫ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯏꯍꯦꯟꯕ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯐꯧꯗꯨ ꯂꯥꯝꯃꯤ, ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯩꯁꯥꯗꯨꯗ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯏ꯫ ꯑꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ? ꯉꯝꯊꯣꯏꯕ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯆꯤꯟꯗ ꯆꯨꯞꯂꯤ, ꯑꯗꯨꯒ ꯌꯦꯠꯇꯨꯅ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯗ ꯂꯥꯝꯃꯤ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ, "ꯁꯕꯥꯁ, ꯃꯄꯥ ꯑꯩ ꯂꯧꯗꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯗꯧꯔꯦ." ꯍꯦꯟꯖꯥ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯅꯪ ꯍꯩꯔꯦꯅ ꯌꯥꯝ ꯄꯣꯡꯖꯕ ꯃꯥꯜꯂꯦ." ꯍꯤꯌꯥꯡꯉꯝꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯌꯦꯡꯗꯨꯅ, "ꯀꯩꯅꯣꯅꯦ, ꯃꯩꯈꯨ ꯃꯅꯝ ꯑꯃ ꯅꯝꯃꯤꯁꯤꯕꯣ?" ꯁꯅꯥꯔꯩꯅ, "ꯀꯔꯤꯅꯣ ꯁꯅꯥ? ꯀꯥꯏꯗꯒꯤ ꯃꯩꯈꯨꯅꯣ?" ꯅꯤꯡꯊꯦꯝꯅ, "ꯌꯥꯔꯦ, ꯋꯥꯗꯣ ꯀꯣꯡꯅ ꯉꯥꯡꯅꯔꯣꯀꯣ. ꯁꯅꯥ, ꯏꯃꯧꯕꯦꯝꯃꯒ ꯇꯧꯔꯒ ꯑꯉꯥꯡ ꯑꯅꯤꯁꯤ ꯆꯥꯛ ꯏꯟꯅꯕ ꯇꯧꯁꯤ, ꯊꯦꯡꯈꯤꯅꯤ." "ꯍꯣꯏ ꯄꯥꯕꯨꯡ." ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯃꯝ ꯄꯝꯗꯨꯅ ꯆꯥꯛ ꯏꯟꯕꯤ꯫ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯌꯥꯝꯗꯨ ꯃꯔꯤ ꯃꯔꯤ ꯐꯣꯇꯣ ꯀꯥꯞꯅꯩ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯐꯣꯇꯣ ꯀꯥꯞꯄꯤ꯫ ꯍꯤꯌꯥꯡꯉꯝꯕ ꯃꯌꯥꯝꯅ ꯐꯣꯇꯣ ꯀꯥꯞꯂꯤꯗꯨꯒꯤ ꯃꯔꯛ ꯊꯠꯅ, "ꯕꯦꯝ, ꯅꯨꯡꯁꯤꯌꯦ." ꯍꯦꯟꯖꯥ ꯍꯤꯌꯥꯡꯉꯝꯕꯗ ꯌꯦꯡꯉꯛꯏ꯫ "ꯄꯨꯟꯁꯤꯁꯤꯗ ꯂꯥꯛꯀꯅꯤ ꯊꯥꯖꯗ꯭ꯔꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯑꯩꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯏꯃꯨꯡꯁꯤꯕꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯍꯟꯕ, ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯅꯤꯁꯤꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯕꯒꯤꯗꯃꯛ." ꯍꯦꯟꯖꯥ ꯍꯥꯏꯐꯦꯠ ꯁꯨꯛꯇꯨꯅ, "ꯑꯗꯨꯒ ꯑꯩꯗꯤ?" ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯦꯟꯖꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯅꯪꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏꯅꯤ, ꯑꯩꯒꯤ ꯑꯣꯏꯅꯖꯐꯝ, ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥ, ꯅꯨꯡꯁꯤ ꯊꯣꯏꯕꯤ." ꯁꯨꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯍꯟꯗꯣꯛꯈꯤꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯅ, "ꯁꯣꯝꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯈꯖꯤꯛ ꯅꯣꯛꯄꯤꯔꯛꯑꯣ." ꯑꯅꯤꯗꯨꯁꯨ ꯀꯦꯃꯦꯔꯥꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯁ꯭ꯇꯦ ꯇ꯭ꯌꯨꯟ꯫